ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯀꯔꯝ ꯇꯧꯕ? ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ? ꯂꯩꯀꯥꯏꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯟꯒꯅꯤ? ꯃꯣꯕꯥꯏꯜ ꯄꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ? ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯁꯕꯖꯦꯛ ꯀꯔꯝꯅ ꯏꯟꯇꯔꯦꯁ ꯂꯩꯍꯟꯕ ꯌꯥꯏ? ꯃꯣꯇꯤꯚꯦꯁꯟ ꯑꯁꯤ ꯏꯁꯥꯗ ꯀꯔꯝꯅ ꯊꯝꯒꯅꯤ? ꯃꯦꯊꯁ, ꯐꯤꯖꯤꯛꯁ, ꯀꯦꯃꯤꯁꯇ꯭ꯔꯤ ꯐꯣꯔꯃꯨꯂꯥ ꯃꯌꯥꯝ ꯑꯁꯤ ꯀꯔꯝꯅ ꯅꯤꯡꯁꯤꯡꯍꯟꯒꯅꯤ? ꯕ꯭ꯔꯦꯟ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯔꯝꯅ ꯐꯍꯟꯒꯅꯤ? ꯀꯔꯤ ꯆꯤꯟꯖꯥꯛ ꯆꯥꯔꯒꯗꯤ ꯍꯛꯆꯥꯡ ꯑꯁꯤ ꯐꯒꯅꯤ? ꯑꯥꯐꯇꯔ 12 ꯄꯥꯁ ꯀꯔꯤ ꯀꯣꯔꯁ ꯇꯧꯕ ꯌꯥꯏ ꯑꯃꯗꯤ ꯇꯝꯕ ꯌꯥꯏ? ꯋꯥꯍꯪ ꯃꯌꯥꯝꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯦꯁꯇ ꯐꯪꯕꯤꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯃꯔꯛꯇ ꯀꯛꯄꯤꯒꯅꯨ, ꯀꯛꯂꯕꯗꯤ ꯏꯁꯥꯅ ꯚꯥꯞ ꯇꯥꯔꯣꯏ꯫ ꯔꯤꯀꯦꯁ ꯑꯦꯖꯨꯀꯦꯁꯟ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ, ꯑꯁꯥꯝ, ꯇ꯭ꯔꯤꯄꯨꯔꯥ, ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯕꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯣꯂꯦꯖ ꯄꯤꯕꯤꯕ, ꯑꯍꯦꯟꯕ ꯒ꯭ꯌꯥꯟ ꯄꯤꯕꯤꯕ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯄꯦꯔꯦꯟꯁꯁꯤꯡꯕꯨ ꯃꯇꯦꯡ ꯇꯧꯖꯕ ꯑꯁꯤꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯣꯜ ꯕꯦꯜ ꯕꯇꯟꯁꯨ ꯅꯝꯕꯤꯌꯨ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯃꯗꯨꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯍꯥꯏꯕꯁꯤ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯑꯃ꯭ꯔꯤꯠꯅꯤ, ꯃꯐꯝ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯍꯨꯅꯤ꯫ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝ ꯍꯥꯏꯕꯁꯤ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯄꯨꯟꯁꯤ ꯁꯦꯝꯒꯗꯕ ꯃꯇꯝꯅꯤ꯫ ꯁ꯭ꯀꯨꯜ ꯆꯠꯄ, ꯅꯣꯡꯃꯗ ꯇ꯭ꯌꯨꯁꯟ 2-3 ꯇꯝꯕ ꯈꯛꯇꯅ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯤꯗꯤ ꯖꯁ ꯑꯦꯛꯁꯇꯔꯅꯦꯜꯅꯤ, ꯍꯥꯏꯕꯗꯤ ꯃꯄꯥꯜ ꯊꯣꯡꯒꯤꯅꯤ꯫ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯀꯔꯝ ꯇꯧꯕ, ꯀꯔꯝꯅ ꯈꯜꯂꯤꯕ? ꯇꯤꯅꯦꯖꯔꯁꯀꯤ ꯃꯇꯝ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯂꯥꯡꯕ, ꯇꯧꯅꯤ ꯇꯧꯔꯣꯏ ꯈꯪꯗꯕ ꯃꯇꯝꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯄꯦꯔꯦꯟꯁ, ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡꯁꯤꯡꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯈꯪꯖꯤꯟꯕꯤꯒꯗꯕ ꯇꯤꯞꯁ ꯈꯔ ꯃꯗꯨꯗꯤ: ꯅꯝꯕꯔ 1, ꯗꯦꯂꯤ ꯔꯨꯇꯤꯟ ꯇꯥꯏꯝ ꯇꯦꯕꯜ ꯑꯃ ꯁꯦꯝꯗꯣꯛꯄꯤꯌꯨ꯫ ꯅꯝꯕꯔ 2, ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯗꯤ ꯄꯔꯤꯈꯥ ꯑꯦꯛꯖꯥꯝꯏꯕ ꯍꯥꯏꯕꯁꯤ ꯏꯁꯥꯒꯤ ꯕ꯭ꯔꯦꯟ ꯌꯥꯝ ꯁꯥꯔꯞ ꯑꯣꯏꯕ ꯃꯔꯨ ꯑꯣꯏ, ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯕ꯭ꯔꯦꯟ ꯌꯥꯝꯅ ꯐꯕ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗ, ꯑꯍꯥꯟꯕꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯂꯒ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯐꯪꯕ ꯃꯐꯝꯗ ꯃꯦꯗꯤꯇꯦꯁꯟ, ꯌꯣꯒꯥ ꯑꯃꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯌꯨ꯫ ꯃꯦꯗꯤꯇꯦꯁꯟꯅ ꯕ꯭ꯔꯦꯟ ꯁꯥꯔꯞ ꯑꯣꯏꯍꯜꯂꯤ, ꯍꯥꯏꯕꯗꯤ ꯕ꯭ꯔꯦꯟ ꯐꯍꯜꯂꯤ, ꯑꯃꯗꯤ ꯌꯣꯒꯥ, ꯑꯦꯛꯁꯔꯁꯥꯏꯁꯅ ꯍꯛꯆꯥꯡ ꯐꯤꯖꯤꯀꯦꯜ ꯐꯍꯜꯂꯤ꯫ ꯃꯦꯗꯤꯇꯦꯁꯟ ꯀꯔꯤꯅꯣ, ꯌꯣꯒꯥ, ꯑꯦꯛꯁꯔꯁꯥꯏꯁ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜ ꯅꯠꯇ꯭ꯔꯒ ꯄꯦꯔꯦꯟꯁꯀꯤ ꯃꯣꯕꯥꯏꯜꯗ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯇꯧꯕꯤꯌꯨ꯫ ꯇꯧꯕꯇꯕꯨ ꯈꯪꯕꯤꯒꯗꯕ ꯃꯗꯨꯗꯤ ꯑꯗꯨ ꯌꯦꯡꯂꯤꯉꯩꯗ ꯁꯣꯝꯗ ꯋꯥꯠꯁꯑꯦꯞ, ꯐꯦꯁꯕꯨꯛꯇ ꯆꯦꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯃꯗꯨꯅ ꯅꯦꯒꯦꯇꯤꯞ ꯏꯝꯄꯦꯛ ꯑꯣꯏꯒꯅꯤ, ꯍꯥꯏꯕ ꯃꯔꯝꯗꯤ ꯅꯦꯒꯦꯇꯤꯞ ꯏꯟ, ꯅꯦꯒꯦꯇꯤꯞ ꯑꯥꯎꯠ, ꯄꯣꯖꯤꯇꯤꯞ ꯏꯟ, ꯄꯣꯖꯤꯇꯤꯞ ꯑꯥꯎꯠ꯫ ꯁꯣ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯕꯤ ꯄꯣꯖꯤꯇꯤꯞ ꯑꯦꯟড ꯑꯦꯚꯣꯏꯗ ꯅꯦꯒꯦꯇꯤꯞ꯫ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯀꯥꯎꯔꯣꯏꯗꯕ ꯑꯗꯨꯗꯤ ꯋꯥꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯁꯨ ꯑꯍꯦꯟꯕ ꯅꯣꯂꯦꯖ ꯑꯣꯏ꯫ ꯅꯝꯕꯔ 3, ꯕ꯭ꯔꯦꯛꯐꯥꯁ ꯑꯐꯕ ꯆꯥꯕꯤꯌꯨ꯫ ꯑꯌꯨꯔꯚꯦꯗꯥꯅ ꯍꯥꯏ ꯂꯥꯏꯅꯥ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯄꯨꯛꯇꯒꯤ ꯍꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯐꯕ ꯍꯩ, ꯁꯪꯒꯣꯝ, ꯈꯖꯨꯔ, ꯀꯣꯔꯟꯐ꯭ꯂꯦꯛꯁ ꯁꯤꯒꯨꯝꯕꯁꯤ ꯆꯥꯕꯤꯌꯨ꯫ ꯍꯩ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯆꯥꯕ ꯌꯥꯕ ꯂꯐꯣꯏ, ꯑꯦꯄꯜꯒꯨꯝꯕꯁꯤ ꯆꯥꯕꯤꯌꯨ꯫ ꯁꯤꯗꯒꯤ ꯐꯥꯏꯕꯔ ꯐꯪꯏ꯫ ꯐꯥꯏꯕꯔꯅ ꯀꯥꯟꯅꯕꯁꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯑꯦꯅꯔꯖꯤ ꯄꯤ꯫ ꯑꯅꯤꯁꯨꯕꯗ ꯁꯪꯒꯣꯝꯒꯤ ꯀꯥꯟꯅꯕꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯤꯟ ꯐꯪꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯈꯪꯅꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ, ꯕ꯭ꯔꯦꯟꯗ ꯁꯥꯔꯞ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯖꯨ ꯕꯗꯥꯝ, ꯈꯤꯁꯃꯤꯁ, ꯈꯖꯨꯔ ꯑꯁꯤ ꯕ꯭ꯔꯦꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ꯫ ꯑꯃꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏꯅ ꯑꯌꯨꯛꯀ ꯅꯨꯃꯤꯗꯥꯡꯒ ꯆꯋꯟꯄ꯭ꯔꯥꯁ ꯑꯁꯤ ꯆꯥꯕꯤꯕꯗ ꯕ꯭ꯔꯦꯟꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ, ꯉꯥꯛꯄꯤꯒꯅꯤ꯫ ꯃꯔꯛ ꯊꯠꯅ ꯑꯩꯍꯥꯛꯀꯤ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯔꯤꯀꯦꯁ ꯇꯦꯛꯅꯤꯛ ꯑꯁꯤꯕꯨꯁꯨ ꯍꯧꯖꯤꯛ ꯏꯁꯥꯅ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯒ ꯂꯤꯡꯛ ꯑꯗꯨꯗ ꯐꯪꯕꯤꯒꯅꯤ, ꯑꯗꯨꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯛꯅꯥꯏꯔꯕꯁꯤꯡ ꯂꯥꯏꯛ ꯒꯣꯀꯨꯜ, ꯕꯣꯅꯤ, ꯀꯥꯏꯀꯨ, ꯁꯣꯃꯥ, ꯕꯤꯖꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯣꯇꯤꯚꯦꯁꯅꯦꯜ ꯚꯤꯗꯤꯑꯣꯅꯤ, ꯑꯁꯤꯕꯨꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯕꯤꯌꯨ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ
Students na mahaki brain da side effect lakpagi khwaidagi sawa maram asi school chatlamdaida chak chadaba. Chak chadrabanina liver da soe, liver dagi jaundice lakpa, amadi brain da effect lakpa. Maram aduna lunch, amadi dinner, chang naina chabiu, phaba chinjak chabiu, sungsoi soidana maki brain da su kanaba lakani. Number 4. Tuition natraga coaching class ta ojana taklakpa lairik adu yumda revision tawbiu natrabadi kanaba fangba watkani. Number 5. Friends circle ga supunbiu manaba imanabi habasi pundaba yade tinadaba yade masung harau kumaisu marak marakta yaubiu lairik khatana su yaba nate mind fresh obe damakta. Aduga hojikanda yam khwaidagi sawa problem asi game addiction. Yaragadi game asi sananu haiba nate sanarabasu maximum 10 minutes minimum 5 minutes muk sanaraga lepiu. Afabasing adu lausanbiu fatabasing adu avoid tawbiu. Sana guts lairagadi sana game saraga imanabi singbu sanahalu. Number 6. Lairik paba matamda karigumba isagi mobile paiba oiragadi lairik paba matamda silent mode natraga switch off thambiu maramdi SMS WhatsApp natraga Facebook ki notification ama lakpa matamda mind adu divert oi tunasu lairik paba da effect oi. Number 7. Sana khwaidagi interest laitaba subject khara dum yaurongani. For example, maths. Maths asi aikhoina exam dadi idaba yade pass tawdaba yade. Adu oiragadi aikhoina karamna pass tawni hena mark fangni hairagadi aikhoina iruja maithara matung haksang amadi kok asi ingingaida fan makhada famlaga maths adu fajana khotpiu compulsory pass tawgani amadi mark hena fangani. Number 8. Sagi mobile screen da yauriba boyfriend girlfriend gi photo natraga film hero heroine gi photo du change tawbiraga motivational wahi oina hapiu. For example, number A, work hard, dream big, never give up. Number B, believe in yourself and you will be unstoppable. Number C, you never fail until you stop trying. And number D, work hard in silence, let success make the noise. Asigumba motivational wahi asi Google dagi search tawbiraga sagi mobile da hapiu. Asigumba motivational wahi singsu isana lairiba room adugi wall da napiu. Loina na isana subject adugi formula like it may be maths formula, physics formula, chemistry formula su print tawthokpiraga isana hipliba famungdigi manakta napiu. Nungtigi yenglabadi compulsory adum sungkaw kawroi. Satra ama oina always time isada motivate ohenbiu, brain sharp ohenbiu, healthy lehenbiu. Positive in, positive out, negative in, negative out. So always be in positive and forget negative. Aigi nungsizaraba satra satrasingna henba mark maybe Manipur board, Assam board or CBSE exam asida 60% to 95% mark hena panglinglabadi smart class ki software sisinabiu. Software asi sagi mobile da karigumba use tawningagadi memory card provide tawjagani, laptop natra computer da use tawningagadi pen drive provide tawbigani. Masi ekoina 3D animation da from class nursery to class 12 faubagi software asi ekoina provide tawjari. Akupa maron khangbi bagi damak amadi career counseling gi matangda kari tambayay kadaya tambayay kari mfam tambayay khangning ba lairagadi screen da piriba number asida call tawbiro sungsoi soidana adongi mateng tawjagani. Ekoina TV yengba matamda online gi class kaya mu utli machi sukimati expensive oi iramdam asidadi yamna tangliba 40,000 to 60,000 70,000 piriba online asi koi sigadi awaba ngaktani na ngamdabanina effort tawba ngamloi. Ay hagna haijariba si just offline ni anywhere anytime yengba yai paba yai koina coaching amadi tuition tawdrasu yumda paba yarba amadi yengba yarba
ahenba knowledge khangba yaraba software asi sumtagi rupees 2,990. So soy soidana mo sijinabiu kanaba fangbigani. Class 12 pass taraba matung engineering tamningba satrasingna kari engineering courses tamba yai habada number 1 mechanical engineering, number 2 civil engineering, number 3 electrical, number 4 computer, 5 aeronautical, 6 chemical, 7 software, number 8 mining, number 9 petroleum, number 10 automobile, 11 biomedical, 12 electrical and electronics, 13 environmental, 14 electronics and communication, number 15 automation and robotics, number 16 instrumentation engineering, number 17 ceramic engineering, 18 structural engineering, 19 transportation engineering, 20 construction engineering, 21 power engineering, 22 textile engineering, 23 smart manufacturing and automation engineering, 24 biotechnological engineering. Engineering nataba class 12 science stream da tamba yaba courses madudi number 1 bachelor of technology, number 2 bachelor of architecture, number 3 bachelor of computer application, number 4 information technology, number 5 nursing, number 6 bachelor of pharmacy, number 7 interior designing, number 8 bachelor of dental surgery, number 9 animation graphics and multimedia, number 10 nutrition and dietetics, number 11 bachelor of psychotherapy, number 12 applied geology, 13 liberal arts, 14 physics, 15 chemistry, 16 mathematics, 17 biology, 18 agriculture, 19 forestry, 20 horticulture. Class 12 arts amadi commerce students singna exam loraga kari course tawba yai kadaida tawba yai kari tamba yai haibi matangda khangningba leragadi comments da ibiro sungsoi soidana samjarake. ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ, ꯑꯁꯥꯝ, ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯅꯣꯔꯠ ꯏꯁꯀꯤ ꯅꯨꯡꯁꯤꯔꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯃꯗꯤ ꯄꯦꯔꯦꯟꯁꯀꯤꯗꯃꯛꯇ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯇꯧꯖꯒꯦ ꯍꯥꯏꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯦꯗ ꯕꯇꯟꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯁꯤ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯣꯜ ꯕꯦꯜ ꯕꯇꯟꯁ ꯑꯁꯤꯕꯨꯁꯨ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯍꯥꯛꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯈꯨꯗꯤꯡ ꯏꯁꯥꯒꯤ ꯗꯤꯚꯥꯏꯁꯇ ꯐꯪꯕꯤꯒꯅꯤ꯫ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯗꯁꯨ ꯋꯥꯠꯁꯑꯦꯞ ꯐꯦꯁꯕꯨꯛꯀꯤ ꯊ꯭ꯔꯨꯗꯒꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫ ꯕꯥꯏ ꯕꯥꯏ꯫